ꯑꯉꯥꯡ ꯒꯥꯔꯤ ꯏꯜꯂꯝꯕꯅꯤꯗꯅ ꯈꯥꯎ ꯇꯠꯈ꯭ꯔꯦ ꯄꯝꯗ ꯉꯁꯤꯗꯤ ꯃꯥꯏ ꯅꯨꯃꯤꯠ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯅꯦ ꯉꯁꯤꯗꯤ ꯃꯥꯏ ꯅꯨꯃꯤꯠ ꯑꯣꯏꯈ꯭ꯔꯦ ꯆꯦ ꯅꯪ ꯁꯝꯗꯣ ꯀꯩꯗꯧꯔꯤꯅꯣ? ꯍꯥꯞꯄꯦ ꯀꯥꯏꯃꯟꯇ ꯍꯥꯞꯄꯦ ꯑꯍꯨꯝꯗꯣ ꯑꯣꯏꯅ ꯇꯧꯔꯅꯤ ꯍꯌꯦꯡ ꯕ꯭ꯔꯁ ꯇꯧꯕꯒꯗ ꯚꯤꯗꯤꯑꯣ ꯁꯝ ꯇꯤꯡꯉꯣꯏꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯆꯦꯁꯦ. ꯀꯥꯂꯤ ꯅꯪ ꯇꯧꯔꯤꯅꯦ ꯂꯥꯡ ꯀꯔꯝꯕ ꯆꯥꯒꯠꯇ꯭ꯔꯕ ꯀꯔꯤꯝꯇ ꯑꯗꯨꯗꯤ ꯌꯥꯗꯦ ꯁꯟꯇꯣꯁꯅ ꯃꯤꯌꯨꯅꯦ ꯁꯟꯇꯣ ꯄꯁꯪꯗ ꯁꯟꯇꯣꯁ ꯍꯥꯞꯇꯣꯏꯅꯦ ꯍꯥꯞꯄꯕꯨꯗꯤ ꯑꯩ ꯃꯅꯤꯡ ꯉꯥꯛꯇꯣꯏꯅ ꯇꯧꯕ ꯀꯔꯝꯕꯅꯣ ꯈꯪꯗꯕ ꯍꯥꯏꯔꯒ ꯏꯔꯣꯁꯦ 이칼리에 까나 라우네 nang kana belu ne nang lapte ram lapte itu sa susun pangi nong kalapi dei yam chen lama ne ko si pangi nong ben pa sami ta nong nong ꯆꯦ ꯅꯪ AB ꯇꯧꯔꯤꯔꯣ? ꯍꯜꯂꯣ ꯃꯌꯥꯝ, ꯉꯁꯤꯁꯦ ꯑꯩꯈꯣꯏꯗꯥꯒꯤ ꯍꯩꯖꯤꯡꯄꯣꯠ ꯅꯨꯃꯤꯠꯅꯦꯕꯀꯣ. ꯑꯗꯣ ꯑꯩꯅ ꯅꯍꯥꯟꯒꯤ ꯃꯇꯦꯛ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯈꯔ ꯂꯧꯕꯗꯣ ꯑꯗꯨꯗꯣ ꯈꯔ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯀꯛ ꯂꯩꯔꯝꯃꯦꯕꯀꯣ. ꯀꯛꯄꯁꯦ ꯁꯣꯏꯕꯗꯤ ꯀꯛꯈꯤꯕꯅꯦꯕ. ꯑꯗꯨꯅ ꯑꯁ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯑꯩ ꯍꯧꯖꯤꯛ ꯂꯣꯏꯔꯦ. ꯑꯗꯨꯅ ꯍꯨꯏꯒꯤꯁꯨ ꯈꯔ ꯃꯊꯧ ꯇꯧꯕꯤꯔꯅꯤ. ꯑꯗꯨꯅ ꯃꯣꯏ ꯍꯧꯖꯤꯛ ꯍꯩꯖꯤꯡꯄꯣꯠꯀꯤ ꯃꯤ ꯀꯩꯅꯣ ꯕꯁ ꯅꯨꯡ ꯀꯩꯀꯩ ꯂꯥꯛꯄ ꯍꯧꯈ꯭ꯔꯦꯕꯀꯣ. ꯊꯕꯛ ꯀꯩꯀꯩ ꯇꯧꯊꯣꯛꯎꯔꯒꯦ. ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯕ꯭ꯂꯣꯛꯁꯦ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦ. ꯏꯆꯥ ꯅꯨꯄꯥꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯤꯅ ꯑꯝꯇ ꯌꯦꯡꯉꯨꯅꯦ. ꯁꯨꯡꯍꯧ ꯍꯧꯒꯠꯂꯨ ꯌꯥꯗ꯭ꯔꯦꯕ ꯉꯁꯤꯁꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯃꯥꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯤꯁꯤ ꯌꯦꯡꯉꯨꯅꯦ. ꯑꯍꯤꯡꯗꯅ ꯁꯤ ꯂꯥꯏ ꯁꯥꯗꯅ
ꯑꯣꯔꯤꯖꯤꯅꯦꯜ ꯗꯨꯄ꯭ꯂꯤꯀꯦꯇꯔꯒꯤ ꯑꯩꯈꯣꯏ ꯏꯇꯩꯃꯁꯨ ꯐꯖꯅ ꯀ꯭ꯂꯥꯁ ꯍꯩꯇꯦ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯖꯔꯕꯅꯤ ꯁꯤ ꯏꯆꯦꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯖꯔꯕꯅꯤ ꯁꯤꯁꯦ ꯏꯆꯦꯁꯤꯃ ꯆꯠꯂꯝꯗꯥꯏꯒꯤ One hour later. Anang day hanam eh. Yes, I talk with it. Ipana video na mo yung katha kaya. Ay bro. Yeah. Dạ ba. Dạ. Như vậy. Ai đi mai mà sao to. Tôi đi làm việc nó tàu ấy. Tôi đi. Không là được đi. Từ aduga awapa aga manilang kasa. Dia tu rasa tu. Eh. ꯑꯩꯈꯣꯏꯁꯦ ꯍꯩꯖꯤꯡꯄꯣꯠ ꯆꯠꯈꯤꯕꯁꯤꯡꯒꯤꯁꯤꯗ ꯌꯨꯝꯗ ꯑꯗꯣ ꯑꯃꯨꯛ ꯀꯩ ꯃꯊꯦꯜꯅꯣ? ꯑꯗꯨꯒꯤ ꯆꯥꯛ ꯃꯌꯥꯝ ꯉꯥ ꯑꯁꯤ ꯃꯔꯣꯏꯁꯦ ꯁꯤ ꯊꯝꯃꯒꯦꯀꯣ ꯍꯣꯏ ꯊꯝꯃꯣ ꯌꯥꯔꯅꯤ ꯁꯤ ꯕꯣ ꯅꯪꯁꯦ ꯌꯥꯎꯍꯟꯒꯦ ꯑꯩꯔꯣ ꯎꯝ ꯇꯧꯕꯤꯔꯅꯤ ꯁꯤ ꯌꯦꯡꯉꯣ ꯉꯝꯃꯣꯏ 이복시 면 난 같은 셈이라 ꯑꯧ ꯑꯩ ꯊꯟꯁꯤ 단셈이네 그람 락다 봐 아니 띡띡 셈이 봐 꽤 건담 비가 가서 가자노네 ꯀꯣꯏꯕ ꯂꯣꯏ ꯆꯠꯈ꯭ꯔꯦ ꯂꯩꯁꯥꯕꯤꯒ ꯑꯝꯕ ꯂꯩꯇꯦ 어 ꯌꯥꯔꯕ 야래 야래 뭐 ꯑꯃꯨꯛ ꯉꯥꯏ ꯊꯣꯡꯉꯦ 어 ꯍꯣꯔꯦꯟ ꯇꯟꯗꯪꯒ ꯆꯥꯡꯆꯥꯏ ꯃꯃꯥꯡ ꯊꯥꯗꯣꯛ ꯑꯝꯇ ꯂꯥꯟꯇ ꯊꯥꯎꯇꯪ ꯍꯩꯔꯦꯅ ꯄꯣ ꯐꯥꯠꯇ ꯍꯩꯔꯒ ꯁꯤ ꯄꯣꯛꯃꯨꯗꯨ ꯁꯤ ꯊꯥꯎ กันꯂꯧꯈꯠꯄ ꯁꯤ ꯑꯣꯏꯅ ꯁꯤ ꯂꯧꯈꯠꯂꯛꯑꯕꯅꯦ 시계 이게 캡슐ꯒꯨꯝꯕꯅꯤꯅꯦ 아이디 로이라마니 가이 가 팜네 로이라마니 가이 칼리네요 아마 콘타 만남 뭉치래 가이 เนี่ยไอ้อันนี้จานเดียวกันที่เอากันแล้วต่อนี่อุรุกวัยด้วยสมัยนั้นเนี่ยนะครับเนี่ยใช่ทาง 공래운 봐 공래운 봐 공래운 봐 깐깐데 야오이노 난 기타박사 แต่นี่จะอ้ายโย 깐깐데 타박도 이노 그냥 되게 깨깨로 쳤게 กองปากคือมาทับเลย ꯍꯩꯖꯤꯡꯄꯣꯠ ꯆꯠꯈꯤꯕꯁꯤꯡꯗꯣ ꯌꯧꯁꯟꯅꯔꯛꯑꯦ ꯑꯗꯨꯅ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯃꯣꯏ ꯌꯧꯁꯤꯜꯂꯛꯄꯒꯤ ꯀꯣꯟꯊꯣꯡꯗ ꯂꯩꯔꯤꯕꯀꯣ ꯑꯩꯈꯣꯏ ꯆꯥꯛ ꯁꯤꯜꯂꯦꯕ ꯆꯠꯈꯤꯕ ꯃꯌꯥꯝꯗꯨꯒꯤ ꯆꯥꯛ ꯆꯥꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯃꯣꯏ ꯁꯤꯗ ꯌꯨꯝꯗ ꯆꯠꯈꯤꯗꯅꯕ ꯆꯥꯛ ꯆꯥꯅꯕꯒꯤ ꯀꯩꯅꯣ ꯇꯧꯔꯤ ꯃꯣꯏ ꯉꯥꯏꯔꯤ ꯃꯣꯏ ꯑꯥꯒꯤꯁꯦ ꯄꯨꯡ ꯑꯃ ꯑꯩꯈꯣꯏ ꯑꯦꯗꯚꯥꯟꯁ ꯄꯨꯡ ꯑꯃ ꯃꯅꯨꯡꯗ
kayang suruh kisi yang gozam tang. Gari masa aku sangkoi dah leher itu deh. Saya tu, saya dah. Kana asili hori ya ai ko ke cái lá rồi cái đồ tegi sema tong le bi de tana ma hui ke bi ke ba kai đâu ra cây nó khôn như nào rồi khôn như cái gì nó bạn Jackson đúng rồi im à nâng ma nó ù đấy tôi này nâng ma sự sạc là mi đời ma sự sạc này ma sự sạc là mẹ chào Jackson chào là bạn đi sẽ là sao sai self service là bao nhiêu अच्छा और कई मचा मचा ताम दे मसा खंगोई को मसा खंगोई को हे तारम दा सेल्स नहीं रे वो में चिकन ID Kolong amana ai malira aina kolong malira nang kolong ma adu di sore asemba ma mere ko tu kolong ma A few moments later. dạ kiek bay sẽ không cái phao vậy cái bài bớt xí là cái đó bấm phao yam phật cái chi ni sẽ có cái gì đấy tao rồi cái này cái này có mẹ em chi ni đâu akwai sam bay ba ya de ha ba đâu à đây đi chơi ngao si tia de cái gì xin pura vậy ya mai nang sai ama kiek ut pa do sile to isoi de ba aduga cupcake tu na sile to Sangge bo quality kan nang lim bo là mình chấm bạ cái ra câu ý khăng thì mấy cái gì sai không chấm bạ mà cái đi spiên nó yên kìa hui ya mà sao nhom em ạ mà cái đồ bên nó đi ra rồi quay rồi đấy quay gì quay đây mà sẽ uchi wa đây này bao dầu đấy xem wow đấy dầu đó cái này xí đâu đấy khơi ông gì gari mang được pusan bi re khơi ông gì gari mang được pusan này à gì ai lần chào ấy gì mà phàm này tre mỗi cái cây nó ngã thùng rồi sao đi hỏi này mà nó kẹo nó dùng halo sai rồi ok dùng halo sao tụi mình dùng halo ra cái này sẽ vui sao
ꯃꯣꯏ ꯄꯨꯅꯤ ꯕ ꯃꯝ ꯑꯃꯗꯤ ꯂꯣꯊꯒꯔꯦ ꯄ꯭ꯂꯥꯎ ꯃꯌꯥꯝ ꯆꯥꯔꯤ ꯑꯦ ꯀꯤꯇꯦ ꯃꯅ ꯃꯌꯥꯝ ꯕꯤꯗ ꯃꯌꯥꯝ ꯆꯥꯈ꯭ꯔꯕꯅꯦ ꯃꯊꯟꯗꯅ ꯄ꯭ꯂꯦꯠ ꯃꯔꯤ ꯆꯥꯏ ꯇꯥꯗ꯭ꯔꯣ ꯑꯩꯒꯤ ꯁꯛꯁꯤꯗ ꯌꯦꯡꯉꯣ ꯑꯗꯨꯝ ꯑꯩꯁꯦ ꯄ꯭ꯂꯥꯎ ꯆꯥꯕꯤ ꯃꯥꯟꯈ꯭ꯔꯦ ꯃꯣꯏ ꯑꯅꯤꯅꯦ ꯌꯦꯡꯉꯣꯅꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯨꯡ ꯑꯃ ꯃꯈꯥꯏꯃꯨꯛ ꯒꯥꯔꯤ ꯃꯧꯁꯦ ꯐꯝꯕ ꯂꯩꯍꯟꯕꯤꯅꯤ ꯌꯦꯡꯉꯣꯅꯦ ꯑꯩꯕꯨ ꯄ꯭ꯂꯥꯎ ꯂꯦꯞꯄꯐꯥꯎ ꯂꯦꯞꯍꯟꯕꯤꯗꯕ ꯅꯠꯇ꯭ꯔꯣ ꯐꯔꯕꯅꯦ ꯑꯗꯣ ꯑꯩꯕꯨ ꯄ꯭ꯂꯥꯎ ꯌꯥꯝ ꯆꯥꯕꯤ ꯇꯥꯍꯜꯂꯦ ꯅꯝꯗꯅ ꯃꯌꯥꯝ ꯀꯩꯅꯣꯅꯦ ꯑꯅꯪꯕꯤꯗꯣ ꯁꯤꯅꯤ ꯅꯈꯣꯏꯅꯦ ꯑꯩꯅ ꯍꯥꯏꯅ ꯀꯩꯅꯣ ꯊꯥꯖꯤꯜꯂꯣ ꯍꯥꯏꯒꯦ ꯇꯧꯔꯤꯅꯦ ꯅꯈꯣꯏꯅꯦ ꯁꯤ ꯍꯥꯏꯗꯔꯒ ꯑꯩ ꯁꯣꯝꯅꯥꯀ ꯁꯨꯠꯆꯔ ꯐꯝꯃꯤꯅꯦ ꯃꯌꯥꯝ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯏꯆꯦ ꯑꯅꯤꯁꯦ ꯄ꯭ꯂꯥꯎ ꯆꯥꯕꯗ ꯑꯦꯛꯁꯄꯥꯔꯠ ꯑꯣꯏꯔꯕꯅꯦ ꯑꯩꯈꯣꯏꯗꯤ ꯃꯤꯒꯤꯗ ꯆꯠꯂꯒ ꯆꯥꯕꯁꯤꯅ ꯃꯤꯒꯤ ꯆꯠꯂꯒ ꯆꯥꯕꯁꯦ ꯄꯥꯝꯖꯩꯌꯦ ꯃꯣꯏ ꯑꯅꯤꯁꯦ ꯌꯥꯝꯕ ꯅꯠꯇꯦ ꯆꯍꯤ 19 ꯁꯨꯔꯕꯅꯤ ꯏꯆꯦ ꯑꯅꯤꯁꯦ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯤꯅ ꯀꯩꯅꯣ ꯑꯗꯨꯗꯤ ꯌꯥꯝꯗ꯭ꯔꯗꯤ ꯈꯤꯇꯪ ꯍꯦꯜꯂꯦ ꯃꯥꯄꯟꯗꯨꯗꯤ ꯌꯧꯗ꯭ꯔꯤꯌꯦ ꯅꯪꯁꯨ ꯍꯦꯜꯂꯦ ꯍꯥꯏꯌꯣ ꯌꯥꯝꯃꯟꯗꯦ ꯍꯥꯏꯁꯤꯅꯦ ꯌꯥꯝꯗꯤ ꯃꯌꯥꯝꯅ ꯒꯦꯁ ꯇꯧꯕꯤꯔꯣ ꯑꯗꯨꯝ ꯀꯣꯃꯦꯟ ꯁꯦꯛꯁꯟꯗ ꯑꯗꯨꯝ ꯊꯥꯗꯔꯁꯨ ꯌꯥꯅꯤ ꯌꯥꯔꯦ ꯑꯁ ꯀꯔꯟꯗ ꯇꯧꯔꯅꯨ ꯌꯥꯔꯦ ꯁꯤ ꯚꯤꯗꯤꯑꯣ ꯇꯧꯔꯤꯕꯣ ꯃꯥꯅꯦ ꯇꯧꯔꯛꯀꯅꯣ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯀꯦ ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯀꯥꯏ ꯌꯧꯒꯦ ꯁꯤꯁꯤꯅ ꯕꯦꯡꯒꯨꯟ ꯌꯧꯔꯦ ꯃꯌꯥꯡꯕꯥꯟ ꯌꯧꯔꯦ ꯃꯌꯥꯡꯕꯥꯟ ꯁꯤ ꯕꯦꯡꯒꯨꯟ ꯀꯧꯋꯦ ꯂꯝꯁꯤꯅ ꯁꯤꯅ ꯎꯗ ꯀꯨꯏꯔꯦ ꯁꯤ ꯂꯩꯗ ꯃꯄꯥꯁꯤ ꯂꯩꯔꯦ ꯃꯄꯥꯁꯤ ꯂꯩꯔꯦ 마초비네 마초비니 밤이지 남자네 마초비 어 네네 개미가 오게 ꯍꯣꯏ ꯏꯌꯥ ꯁꯦꯀꯦꯟ ꯏꯌꯥ ꯁꯦꯀꯦꯟ 그래 나 이야 치킨 해 이야 타네 이야 타네 지만 낸다 지보. ꯀꯩꯅꯣ ꯄꯤꯌꯥ ꯐꯨꯒꯤ ꯌꯥꯝ ꯇꯧꯔꯝꯃꯤ ꯑꯉꯥꯡꯁꯦ ꯑꯗꯣ ꯃꯌꯥꯝꯗꯗꯤ ꯑꯩꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯗꯤ ꯀꯩꯝꯇ ꯍꯥꯏꯔꯣꯏꯕꯀꯣ ꯁꯕꯁꯀ꯭ꯔꯥꯏꯕꯁꯤꯗꯤ ꯀꯟꯇꯦꯟꯗꯨꯅ ꯅꯨꯡꯉꯥꯏꯔꯀꯥꯟꯗ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯒꯗꯣꯏꯅꯦꯕꯀꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯅꯤꯡꯉ ꯇꯧꯔꯛꯇꯣꯏ ꯅꯠꯇ꯭ꯔꯣ ꯑꯗꯨꯗ ꯐꯠꯇ꯭ꯔꯣ ꯀꯩꯅꯣꯅꯦ ꯌꯥꯔꯦ ꯇꯨꯃꯨꯁ ꯍꯥꯏꯔꯁꯦ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯈꯔꯁꯦ ꯎꯖꯅꯤꯡꯉꯒꯅꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯌꯥꯝ ꯇꯥꯔꯦꯅꯀꯣ ꯑꯗꯣ ꯌꯦꯡꯕ ꯆꯪꯉꯛꯏꯕ ꯈꯨꯗꯤꯡꯃꯛꯇꯗꯤ ꯂꯥꯏꯛ ꯅꯝꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕꯇꯨꯗꯤ ꯑꯩ ꯇꯧꯋꯗꯤ ꯍꯥꯏꯖꯔꯝꯃꯔꯣꯏ ꯁꯕꯁꯀ꯭ꯔꯥꯏꯕꯁꯤꯗꯤ ꯑꯩꯅ ꯁꯦꯝꯃꯤꯕ ꯕ꯭ꯂꯣꯛꯇꯨ ꯏꯟꯇꯔꯦꯁ ꯑꯣꯏꯔꯒꯗꯤ ꯃꯌꯥꯝꯅ ꯅꯝꯕꯤꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯀꯩꯅꯣ ꯇꯧꯕꯤꯔꯣ ꯃꯌꯥꯝꯅ ꯑꯗꯣ ꯆꯪꯉꯛꯄ ꯈꯨꯗꯤꯡꯃꯛꯇꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯕꯁꯦ ꯋꯥꯔꯤꯁꯦ ꯑꯩꯒꯤ ꯁꯥꯏꯗꯒꯤ ꯍꯥꯏꯖꯔꯦ